Lamdam ASIGI NUPI KHUNNAI HIRAM AYAMBA SHARUK YARABASU decision making ki Lamdadi Khara Shothana Leiri HAINA Manipur University ki Center for Study of Social Inclusion CSSI ki Director Professor H SUDHIRKUMAR na PHONGDORAKLI. Wafam masing Maharaj Bodhachandra College amasung CSSI anina silaga Women Empowerment and Social Inclusion haiba theme da pangtokpa consultative workshop hodopagi thoram amada mahakna phongdokhibani. Maharaj Bodhachandra College ta pangtokpa thoram adada Professor SUDHIRKUMAR na hai khunai ama natraga lebak ama chaukhatpada nupa nupi animak thong manana chatminabagi tangai padabalei nupi sing empower tawdrabadi manglomda changsin bangamloi maram aduna nupa nupi animak thong manana chatminaba ngamnabagi pandamda women reservation na chingba wafam sing ase laklibani state asigi oina yengbada lamdam asigi nupi khunai na hiram ayambada saruk yaraga chatli adumaku state ase chaukhat maitaida changsin ge hairabadi decision making gi lam asidasu nupi sing mangjil thanna ba hotnagadabani nupi gi luchingba masing yamna thorakliba makai khunai asida awon purakpa ngamgani maram aduna nupa nupi animak thong manana chatminage hairabadi nupi sing empower tawba haibasi yamna mathau taba amani haina mahakna makata ki I'm not a man of political science adu itar ko jo physics se koi adu kamai to the women's reservation ki matang ofum kya leiri adakiti ek su la 2023 ki ko women's ki reservation pi na biwa ofum kya la the live application se women's empowerment high implication se akoi gi lupi oiba group se akoi empower tawdra bara tawna bagi damakta empower tawna bagi damakta live khongthang mayam la kai se akoi adum khanpham thoe bako thamjani mo pham amna nasai mamang da ngambiram ba somai jon thambiram ba done mafam se amana participation ni thujage abana representation nei thamjage akoi gi di even akoi gi state ki example lo ta ga su akoi gi di nupi gi participation sidi yam ba yam sauna nei ba even akoi gi vote ha da gi matang da oiro ko Amaromda Thauram adu pangthokpagi matangda CSSI gi Associate Professor Dr. Thiam Bharat Nahai Thauram asi tongan ba college singa khutsamdraga pangthoknanaba University Grant Commission na khanghalakpadagi sinbani Manipur da leiriba misingi chada yankhai romasi nupini makoi sing asi empower tawrabadi senmitlon phagat hanbada achouba mating oibata nattana social justice amasung social inclusion puraknabagi lambi leigani haibagi wakhallonda workshop asi pangthokpani lamdam asigi nupi singna thengnariba tongan ba singnaba kayana women empowerment da khurau thanghali maramaduna workshop asida akhang ahai kayana thamlakwa wakhallon sing adu tasin khomjilaga nupi sing empower tawba ngamdana ba hotnabani haina Dr. Bharat namakhatana phongdokhi koi ki samas deida tongan ba nupi sing thengnari ba singna ba singi barakta marginalization adagi deprivation adagi tongan mongda gender inequalities mayama within the society amasung within the communities mayama thengna basina ngasi women empowerment da apan ba ma oirakpase masi akoina learned persons speakers resource persons mayang yimrakta akoina khanaraga tanaraga awareness ama poraga koigi yam phaba actionable oiba strategies amasung solution am photoga karam mongda women empowerment gi kongtang thangjalaga social inclusion ama porokpa yana ba sinjaba program ne na thamjage